Ukrainian forces na Chahi nifu rom Suraba helicopter Sijinnaduna Russian position singde attack tawre. Superpower Russia ga lanthengnariba Ukrainian forces na Soviet matamgi ariba helicopter sing Sijinnaduna labuki mathakta uthakta nemna paiduna landaragli Russian forces ki mathakta attack tawbugi thabak sathari haina paugi sourcing na haire. Chahi nifu rom Suraba mangondagi hanba Mi-24 helicopter paiba commander amana phongdokhiba matungin na mahak amasung atokpa co-pilot amana nungtige sortie ahumdagi mari fawba paiduna attack tawri haire. Makhoina attack tawnaba paibada air defense system na thugaiba ngamdanaba yariba makhai nemna paire. Yeknabagi gari personnel mang takhanaba aikhoida sinaba landabagi thogdangsing aikhoina pangthokle. Aikhoina attack asi yeknabagi air defense system na phangba ngamloidaba maphamdagi thapna sathabani haina maming matha phongdokhidaba commander aduna haikhe. Russia amasung Ukraine gi lan asi hauzik ayambana artillery kapsinaduna songnaba lan oina tawre. Maikei animakna angakpa phangna sel amasung missile kapsinaduna khajik khumang chawsinana ba honare. Adumoinamag Ukraine gi aviation mapangal asina yamna maruoiba thodangde lawri haina pilot aduna haikhe. Ukraine gi taragani thoisuba army aviation brigade ki saruk ama oiba commander aduna helicopter singi thodang yamna chawi haina phongdokhe. Helicopter da hapa camera ki footage iyang bada mallaba helicopter sing se artillery cell pokhai bagi kom saraba labuki mathakta uthakta nemna paiduna Russia gi khong tawruga leiba mafam singda missile kapsin ba uba phangkhe. Aikhoina yamna thapa mafam dagi kapani amasung target tama yekseng na pankhe. Target hek phangbaga missile launch tawduna masa matom ta paijakhibani haina commander aduna haikhe. Mahakna anoba helicopter paining bagi wafam su thamkhe. Aikhoina karigumba anauba miraibaktage anauba helicopter paiba tamba tai maduna paibada hena nungaiba rocket hena puba yaba hena sakti leiba duga aikhoina khudong thibagi chang yamna hanthalaga hena quality leina thabak tawba ngamgani haina pilot aduna haikhe. Panba yabade United States amasung Britain yauna laiba kayana Ukraine da helicopter pigani haina wasakhi amasung Russia na landaba hokraba matungda Ukraine da helicopter piba su hokre haina thajare.